ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯅꯤꯖꯔꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯑꯃꯈꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯃꯍꯥꯛꯃꯛꯇꯗ ꯄꯤꯊꯣꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯕꯨ ꯀꯤꯅꯗꯕ ꯀꯅꯥꯁꯨ ꯂꯩꯅꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯤꯡꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯥꯎꯕ ꯑꯀꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯍꯜ ꯆꯥꯎꯊꯣꯏ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯁꯤꯡ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯍꯜ ꯆꯥꯎꯊꯣꯏꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯐꯪꯅꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯍꯦꯛ ꯐꯪꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯅ ꯃꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯅꯤꯁꯨꯕ ꯑꯉꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯍꯥꯛꯁꯨ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠꯄ ꯑꯗꯣ ꯐꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯥꯠꯄ, ꯃꯗꯣ ꯑꯩꯅ ꯂꯦꯝꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯆꯠꯂꯣ, ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯕꯨ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯇꯣꯝꯕꯅ, ꯐꯔꯅꯤ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯅꯈꯣꯏꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯈꯣꯏꯅ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯄꯨꯔꯣꯏꯕ ꯑꯉꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯅ, ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯎꯖꯦꯜ ꯂꯩꯔꯕꯒꯦ? ꯂꯩꯅꯥꯅ, ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯂꯥꯛꯄ ꯂꯝꯕꯤꯗ ꯄꯥꯎ ꯑꯃ ꯊꯥꯖꯔꯛꯏ꯫ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯅꯨꯄꯥ ꯑꯍꯜ ꯆꯥꯎꯊꯣꯏ ꯃꯍꯥꯛꯁꯦ ꯃꯍꯥꯔꯥꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯠꯄꯅꯦꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯊꯪ ꯍꯥꯠꯂꯒ ꯂꯣꯏꯁꯤꯟꯅꯕ ꯁꯤꯜꯂꯛꯄꯅꯦ ꯍꯥꯏ꯫ ꯃꯗꯨꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯇ꯭ꯔꯤꯕꯁꯦ? ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯇꯁꯦꯡꯕꯗꯤ ꯄꯥꯎ ꯑꯁꯦ ꯑꯆꯨꯝꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯖꯔꯛꯄ ꯈꯔꯁꯦ ꯃꯁꯤꯈꯛ ꯍꯥꯏꯖꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯅꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯎ ꯑꯁꯦ ꯇꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯩ ꯃꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯉꯥꯏꯈꯤꯒꯦ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯥꯎꯖꯦꯜ ꯑꯗꯨꯒ ꯃꯥꯟꯅꯔꯕꯗꯤ ꯏꯆꯥ ꯑꯅꯤꯗꯣ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯤꯆꯤ ꯃꯤꯅꯥ ꯊꯣꯛꯇꯕ ꯂꯩꯕꯥꯛ ꯑꯁꯦ ꯈꯪꯍꯧꯗꯅ ꯏꯅꯤꯡꯊꯧꯅ ꯂꯩꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯦꯟꯖꯅꯕ ꯑꯩ ꯂꯃꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯝꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯧꯈꯤꯕ ꯌꯥꯔꯅꯤ꯫ ꯑꯩꯁꯨ ꯋꯥ ꯈꯔ ꯇꯥꯟꯅꯒꯗꯕ ꯂꯩ, ꯃꯗꯨꯒꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯂꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯎꯍꯧꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ, ꯍꯥꯏꯌꯨ, ꯅꯈꯣꯏꯅ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯒꯦ? ꯅꯈꯣꯏꯅ ꯈꯪꯕꯁꯤꯡ ꯑꯗꯣ ꯍꯥꯏꯌꯨ, ꯀꯔꯤꯃꯠꯇ ꯂꯣꯠꯀꯅꯨ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯇꯁꯦꯡꯕꯗꯤ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯖꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯃꯈꯛꯇꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯌꯨ, ꯑꯍꯜ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗꯒꯤꯔꯥ? ꯃꯍꯥꯔꯥꯅꯤ, ꯑꯍꯜ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯥꯎꯁꯦ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯆꯦꯟꯅꯔꯛꯂꯒꯅꯤ ꯄꯥꯈꯠꯄꯗꯒꯤ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯊꯤꯔꯨꯕ ꯇꯥꯔꯗꯤ ꯃꯍꯥꯛꯄꯨ ꯐꯪꯒꯗ꯭ꯔꯥ? ꯃꯗꯣ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯗꯦ꯫ ꯃꯍꯥꯔꯥꯅꯤ, ꯑꯍꯜꯗꯣ ꯌꯥꯝꯅꯁꯨ ꯁꯣꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯀꯛꯅꯕ ꯃꯐꯝ ꯈꯪꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯈꯪꯗꯅ ꯂꯩꯕ ꯑꯍꯜꯅꯤ꯫ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯍꯜ ꯑꯃꯈꯛꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕ ꯍꯩꯕ ꯑꯍꯜ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯃꯍꯥꯛꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯎꯕ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫
ꯂꯨꯔꯤꯕꯗꯤ ꯑꯍꯜ ꯑꯗꯨꯅꯤ꯫ ꯌꯥꯏꯃꯅ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅꯁꯨ ꯈꯟꯖꯟꯕꯤꯔꯨꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯖꯒꯦ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯑꯁꯦ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯗꯤ ꯌꯥꯔꯦ, ꯅꯈꯣꯏ ꯌꯧꯈꯤꯕ ꯌꯥꯔꯅꯤ꯫ ꯐꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯉꯝꯕ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯈꯣꯏꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯤꯕꯗꯤ? ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯎꯕꯨ ꯄꯨꯔꯛꯂꯕꯒꯦ? ꯃꯤꯁꯛ ꯑꯗꯨ ꯐꯪꯂꯛꯂꯕ꯭ꯔꯥ? ꯁꯦꯅꯥꯄꯇꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯍꯥꯔꯥꯅꯤ, ꯆꯞ ꯆꯥꯕ ꯃꯤꯍꯥꯠ ꯑꯗꯨꯒꯤꯗꯤ ꯐꯪꯖꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯌꯨ, ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯏ꯫ ꯃꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯃꯗꯨꯅ ꯏꯅꯤꯡꯊꯧ ꯆꯥꯎꯊꯣꯏꯁꯦ ꯏꯅꯤꯡꯊꯧ ꯑꯉꯝꯕꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯎ ꯑꯁꯦ ꯀꯌꯥꯗꯤ ꯊꯥꯖꯗꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯑꯉꯝꯕꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯏꯅꯤꯡꯊꯧ ꯆꯥꯎꯊꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕ, ꯃꯍꯥꯛꯅ ꯀꯔꯝꯅ ꯏꯅꯤꯡꯊꯧ ꯆꯥꯎꯊꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯏꯅꯤꯡꯊꯧ ꯑꯉꯝꯕꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯕ ꯃꯥꯜꯂꯤ꯫ ꯑꯉꯝꯕ ꯀꯞꯇꯨꯅ, ꯑꯩꯗꯤ ꯅꯣꯡꯃꯇ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯟꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯏꯔꯥꯜ ꯑꯃꯗꯤ ꯁꯤꯕꯤꯔꯤ꯫ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯅꯣꯡꯃꯇꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯆꯤꯜ ꯑꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯩꯖꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯍꯥꯛꯄꯨ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ, ꯃꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ꯫ ꯃꯔꯝꯗꯤ ꯉꯁꯥꯏꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯅ ꯄꯥꯎ ꯑꯁꯦ ꯑꯆꯨꯝꯕ ꯑꯣꯏꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯑꯉꯝꯕ, ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ꯫ ꯑꯩꯁꯨ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯏꯅꯤꯡꯊꯧ ꯆꯥꯎꯊꯣꯏ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯁꯤꯡꯗꯅ ꯇꯣꯛꯂꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯊꯧꯅ ꯑꯩꯅ ꯈꯪꯖꯩ, ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤꯁꯤꯡ, ꯅꯈꯣꯏꯁꯨ ꯐꯔꯦ, ꯄꯣꯊꯥꯔꯨꯔꯣ꯫ ꯃꯈꯣꯏꯁꯨ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯂꯩꯁꯤ ꯄꯨꯔꯛꯂꯤꯕ ꯄꯥꯎꯖꯦꯜ ꯑꯅꯤꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯥꯎꯊꯣꯏꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯄꯨꯔꯣꯏꯕ ꯑꯉꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯦꯔꯣꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯃꯗꯨ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯁꯤꯜꯂꯒꯦ, ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯛ ꯅꯦꯝꯊꯖꯈ꯭ꯔꯅꯤꯗ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯪꯒꯤ ꯏꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯉꯝꯕ꯫ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛ ꯄꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯆꯦꯔꯣꯜ ꯑꯁꯤꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯕꯣ? ꯑꯗꯨꯒ ꯑꯉꯝꯕꯒꯤ ꯃꯃꯥ ꯍꯥꯏꯔꯤꯕꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯔꯛꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇ ꯄꯤꯕꯤꯌꯨ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯃꯍꯥꯔꯥꯅꯤ, ꯑꯩ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤ ꯆꯪꯖꯐꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯕ꯫ ꯅꯪꯒꯤ ꯅꯇꯧ ꯑꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ꯫ ꯐꯔꯦ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯏꯅꯤꯡꯊꯧ ꯆꯥꯎꯊꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯗꯤ, ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ? ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯒꯅꯤ꯫ ꯑꯉꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯗꯣꯝꯒꯤ ꯄꯨꯛꯆꯦꯜ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ! ꯅꯍꯥꯛꯀꯨꯝꯕꯤ ꯅꯨꯄꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯇꯥꯡꯕꯤꯅꯤ꯫ ꯂꯩꯁꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯇꯧꯔꯨꯔꯦ꯫ ꯑꯉꯝꯕꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯥꯃꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯂꯩꯁꯤ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯑꯉꯝꯕ ꯆꯪꯂꯛꯂꯝꯃꯤ꯫
ꯑꯉꯝꯕꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯆꯦꯔꯣꯜ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨꯃꯛꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ? ꯂꯩꯁꯤ ꯆꯦꯔꯣꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ "ꯃꯁꯤ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ? ꯑꯗꯨꯒ ꯆꯦꯔꯣꯜ ꯑꯁꯤꯗ ꯅꯪꯒꯤ ꯏꯃꯥ ꯍꯥꯏꯔꯤꯕꯁꯤꯅ ꯀꯅꯥ? ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯤꯕ? ꯅꯍꯥꯛꯀꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯕ ꯂꯥꯛꯈꯤꯕ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ? ꯍꯥꯏꯌꯨ." ꯑꯉꯝꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯩꯁꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯣꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯃꯍꯥꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯒꯤ ꯏꯃꯥꯕు ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯕꯅ ꯃꯈꯣꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯏꯃꯥꯕꯨ ꯊꯤꯕ ꯆꯠꯂꯣ." "ꯃꯍꯥꯔꯥꯅꯤ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯇꯁꯦꯡꯅ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯤꯕꯅꯣ? ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕꯁꯦ꯫ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯨꯔꯒ ꯃꯥꯅ ꯑꯩꯕꯨ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯛꯀꯗ꯭ꯔꯥ? ꯑꯩ ꯊꯥꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏ ꯑꯗꯣ ꯄꯥꯜꯂꯕꯗꯤ ꯀꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯌꯥꯝꯅꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤꯌꯦ꯫ ꯃꯗꯣ ꯑꯩꯅ ꯀꯌꯥ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯨ ꯇꯁꯦꯡꯅ ꯏꯃꯥꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯏꯅꯤꯡꯊꯧꯁꯨ ꯄꯣꯊꯥꯕꯤꯔꯣ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯈꯟꯖꯤꯟꯕꯤꯔꯨꯒꯅꯨ." ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯤꯞꯊꯔꯗꯨꯅ, "ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ? ꯅꯆꯥꯅ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯑꯆꯧꯕ ꯅꯝꯊꯥꯛ ꯄꯥꯞ ꯑꯃꯗꯤ ꯇꯧꯔꯦ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯦ ꯏꯃꯥ ꯅꯪꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯆꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ?" ꯂꯩꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯎꯄꯨ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ "ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ? ꯈꯝꯕꯅ ꯐꯖꯩ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯇꯁꯦꯡꯅ ꯏꯃꯥ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯑꯁꯦ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯃꯁꯤꯕꯨ ꯄꯥꯝꯗꯕ ꯈꯣꯏꯗꯥꯖꯗꯕ, ꯃꯥꯡꯍꯟꯕ ꯄꯥꯝꯕ, ꯎ ꯋꯥ ꯀꯛꯊꯠꯄ, ꯑꯁꯤꯒꯨꯝꯕꯅꯆꯤꯡꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯐꯖꯕ ꯄꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯄꯣꯛꯄꯤ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯁꯦ ꯐꯠꯇꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯁꯤ, ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯅꯨ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯈꯝꯕ, ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯆꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯝꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯩ ꯏꯃꯥꯒꯤ ꯄꯥꯞ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯔꯅꯤꯌꯦ ꯈꯝꯕ." "ꯂꯩꯁꯤ, ꯑꯗꯨꯝꯅ ꯈꯟꯖꯤꯜꯂꯅꯨꯁꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯂꯕ ꯈꯨꯗꯣꯜ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤꯌꯦ꯫ ꯂꯥꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯣ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯈꯝꯕꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯤ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯕꯅ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯎ ꯑꯃꯅ ꯊꯣꯝꯂꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯁꯦꯅꯥꯄꯇꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯁꯤꯂꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯇꯥ, ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛꯇ ꯌꯣꯛꯄꯤꯌꯨ꯫ ꯃꯥꯕꯨ ꯏꯆꯥ ꯁꯛꯅ ꯑꯃꯨꯛꯇ ꯌꯣꯛꯄꯤꯔꯛꯎ꯫ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ꯫
ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏꯅꯤ. ꯃꯍꯥꯛꯁꯦ ꯑꯃꯨꯛꯇ ꯈꯟꯕꯤꯔꯛꯑꯣ. ꯁꯤꯂꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯐꯔꯦ, ꯅꯪꯒꯤ ꯏꯆꯥꯁꯦ ꯑꯩ ꯌꯣꯛꯂꯒꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ. ꯅꯍꯥꯛꯇꯤ ꯀꯝꯗꯧꯒꯅꯤ? ꯅꯪꯁꯨ ꯆꯠꯈ꯭ꯔꯁꯤ. ꯃꯍꯥꯔꯥꯅꯤ, ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ. ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ. ꯂꯩꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯂꯩꯁꯤꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ. ꯂꯩꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯔꯛꯂꯝꯃꯤ. ꯑꯩꯒꯤ ꯏꯆꯥꯗꯤ. ꯏꯕꯦꯝꯃ, ꯅꯪꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯂꯩꯔꯝꯂꯤꯕ. ꯂꯩꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯤꯟꯅꯈꯤꯕ ꯑꯗꯨ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ. ꯒꯥꯏꯇ꯭ꯔꯤꯅ, ꯕꯦꯝꯃ, ꯂꯩꯁꯤ, ꯅꯪꯅ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯀꯗꯥꯏꯗ ꯊꯅꯝꯂꯕꯒꯦ? ꯍꯥꯏꯌꯨ. ꯏꯟꯗꯣꯝꯆꯥ, ꯏꯆꯥꯗꯣ ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯈ꯭ꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯒꯅꯤꯌꯦ. ꯃꯗꯨꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ. ꯃꯍꯥꯛ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯅꯤ. ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ. ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ. ꯏꯟꯗꯣꯝꯆꯥ, ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ. ꯂꯩꯁꯤ, ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯂꯩꯁꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯉꯁꯤꯁꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯤꯌꯦ. ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯜꯂꯔꯣ. ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯂꯩꯕ ꯅꯨꯃꯤꯠꯅꯤ. ꯃꯌꯥꯝ ꯄꯨꯝꯕ ꯀꯨꯝꯍꯩ ꯑꯗꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯔꯤ. ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯂꯣꯏꯔꯦ. ꯃꯈꯣꯏ ꯄꯨꯝꯕ ꯆꯠꯈꯤꯔꯝꯃꯤ. ꯀꯨꯝꯍꯩ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯎꯔꯒ ꯂꯩꯁꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯤ. ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯈꯛ ꯇꯨꯁꯤꯟꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯩꯁꯤ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ. ꯏꯕꯨꯡꯉꯣ, ꯁꯣꯛꯄ꯭ꯔꯥ? ꯃꯍꯥꯔꯥꯅꯤ, ꯁꯣꯛꯇꯦꯗ. ꯁꯦ, ꯍꯧꯒꯠꯂꯣ. ꯂꯩꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ. ꯂꯩꯁꯤꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯝꯕꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ. ꯑꯉꯝꯕ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ. ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯑꯊꯣꯏꯕ ꯃꯍꯥꯛꯄꯨ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ. ꯑꯉꯝꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯨꯕ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛꯅ ꯆꯦꯔꯣꯜ ꯑꯃꯈꯛ ꯄꯨꯔꯛꯂꯝꯃꯤ. ꯃꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯊꯨꯡꯂꯔꯦ. ꯊꯧꯕ, ꯄꯥꯔꯛꯎ ꯆꯦꯔꯣꯜ ꯑꯗꯨ. ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯊꯧꯕꯅ ꯆꯦꯔꯣꯜ ꯑꯗꯨꯕꯨ ꯄꯥꯔꯛꯂꯝꯃꯤ. ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ तारुबदगी महाक यामना साउखिरमी। थौबा हौजिक्ति अखोई सोंथबगी मतम नत्रे। अखोइना तौबा ngambasing ado utpa tabani। हौजिकमक नहक सेनापति सिंह अदो खनकतुना सेम साबा हौरो। नंगी नफमदा अइना सिनरबनी। फगनी महारानी नुसिरबो कोनुंगसे पुक्चल सेंगदबो मखोइना पलहौबो इथोक्तबनी। अखोइ लानसे माइ पाक्तबा यादे महारानी। अखोइ अंगम्बो पुंबो होनसि थौबा। फगनी महारानी लैसी वाफम असि महाकी अनिसुबा मपुरोइबा अंगम्बदा तंबा लाक्लमी। अदुबो महाकना अंगम्बगी का अदुदा लाक्पा मतमदा अंगम्बा महाक्ति सेनापति अथोइबगा लोइनना वारी सनदुना लैरमी। महाकसु वारी अदु लोना अदुमक थोंजिलदुदगी तारमी। अंगम्बा हाय नंगी असेंगबा वारी सिंग अदो अइंगोंदा अमता चिथदना लियु। अंगम्बाना अइना अंगांग ओइरिङै अइगी अपोक्पा अपोक्पी अनिमक अइगी असेंगबा इमा पाबुंग नते हाइबसे अइ नोंमता खंगलमदे। मखोइनसु वारीसिंग असे करिमता अइगी इफमदा लिखिदे। अदुबु नोंमा नुपी हौजिक्ते नंग अइगी इचानुपा अनि सुरे। सिलाना पुमनमक नंग अइगी अमदी इचानुपा अंगम्बा अइखोइगी लाइबक्ता तमलमलबनी। पाइथौना अदुबु अइना यामना ngakलिबनी। हौजिक फावबा महाकना मागी अपोक्पा मचाबु
ꯀꯔꯤꯃꯠꯇ ꯊꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯖꯥꯠꯂꯥ? ꯃꯗꯨꯗꯤ ꯃꯥꯟꯗꯦ꯫ ꯑꯩ ꯅꯨꯄꯤ ꯑꯃꯅꯤ, ꯏꯁꯥꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯃꯍꯥꯛꯅ ꯀꯠꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯣꯏꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯇꯪꯗꯤ ꯍꯤꯡꯖꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ? ꯌꯥꯝ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯌꯦꯡꯉꯨ, ꯏꯆꯥ ꯑꯉꯝꯕꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕꯤꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯈꯟꯅꯔꯒꯨꯝꯁꯤ꯫ ꯃꯁꯤꯅ ꯐꯔꯅꯤ꯫ ꯁꯤꯂꯥꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯉꯝꯕꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ? ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨ ꯀꯅꯥꯅꯣ? ꯄꯥꯕꯨꯡ, ꯍꯥꯏꯕꯤꯌꯨ꯫ ꯑꯉꯝꯕ, ꯉꯥꯏꯈꯣꯁꯦ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯧꯁꯦ, ꯐꯤꯡꯀꯠꯈꯤꯒꯅꯨ꯫ ꯍꯥꯏꯕꯤꯌꯨ, ꯋꯥꯔꯤꯗꯣ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ ꯑꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯁꯤꯂꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯆꯨꯝꯃꯤ, ꯏꯁꯥꯒꯤ ꯍꯧꯔꯛꯐꯝ ꯏꯁꯥꯅ ꯈꯪꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯒꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ ꯑꯉꯝꯕ꯫ ꯑꯄꯣꯛꯄ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ, ꯌꯣꯟꯊꯣꯛꯄ ꯉꯝꯕ ꯐꯠꯇꯕꯤ ꯃꯃꯥ ꯑꯗꯣ ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯅꯠꯇꯦ ꯑꯉꯝꯕ, ꯃꯗꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯏꯃꯥ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ, ꯅꯪꯕꯨ ꯀꯥꯏꯅꯅꯤꯡꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯊꯤꯅ ꯑꯣꯠꯄꯤꯈꯤ꯫ ꯅꯪꯕꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯨꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯟꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯈꯒꯗ꯭ꯔꯥ ꯈꯟꯖꯔꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯄꯥꯎ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯔꯝꯅ ꯂꯦꯜꯂꯤ, ꯀꯝꯗꯧꯔꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯏꯃꯥ ꯄꯥꯕꯨꯡ, ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯑꯗꯨꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯖꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯅꯠꯇꯦ ꯑꯉꯝꯕ, ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯑꯉꯝꯕꯅ, ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ, ꯑꯩꯅ ꯀꯔꯝꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯣꯏ? ꯅꯪꯁꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯑꯩꯗꯤ ꯏꯃꯥ ꯅꯪꯒꯤ ꯈꯣꯝꯂꯥ, ꯆꯔꯥ ꯆꯗꯨꯝ ꯑꯗꯨꯅ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯀꯔꯝꯅ ꯏꯃꯥꯕꯨ ꯅꯆꯥꯅ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥ ꯑꯩꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯂꯦꯞꯂꯕꯗꯤ, ꯑꯗꯨꯕꯨ ꯅꯪ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯇꯤ ꯍꯜꯂꯛꯈꯣꯀꯣ ꯑꯉꯝꯕ꯫ ꯑꯉꯝꯕ, ꯅꯪ ꯍꯜꯂꯛꯈꯣꯀꯣ, ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯅꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯉꯝꯕ ꯑꯃꯈꯥ ꯇꯥꯅ ꯑꯊꯣꯏꯕꯗ ꯌꯦꯡꯂꯒ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯃꯣꯠꯂꯕ ꯊꯧꯑꯣꯡ ꯑꯁꯦ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯈꯤꯒꯗ꯭ꯔꯥ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ ꯑꯊꯣꯏꯕ, ꯅꯪꯁꯨ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯕꯨ ꯅꯪ ꯃꯤꯔꯥꯏꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ, ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯖꯅꯤꯡꯕꯅ, ꯏꯆꯤꯜ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯗꯨ ꯎꯖꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯄꯦꯟꯖꯕ꯫ ꯑꯊꯣꯏꯕ, ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯈꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏ? ꯅꯪꯒꯤ ꯏꯃꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯂꯩꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ?
ꯑꯩꯅ ꯂꯧꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯏꯆꯥꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯕ ꯃꯗꯨꯒꯤ ꯄꯥꯞ ꯑꯩ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯒꯅꯤ ꯈꯝꯕ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯇꯥꯂꯛ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏꯌꯨ ꯃꯍꯥꯔꯥꯅꯤ ꯂꯥꯟ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯊꯧꯕ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯏꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯆꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯍꯜꯂꯛꯀꯅꯨ ꯃꯁꯦ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ ꯊꯧꯕꯗꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛ ꯑꯉꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯍꯥꯔꯥꯅꯤꯒ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯕꯤꯔꯝꯃꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯍꯥꯔꯥꯅꯤꯕꯨ ꯃꯁꯥ ꯉꯝꯍꯧꯗꯕ꯭ꯔꯥ ꯃꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯍꯧꯗꯦ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯅ ꯎꯍꯧꯋꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯂꯥꯟꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯄꯨ ꯎꯅꯗꯕ ꯌꯥꯗꯦ ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯉꯝꯕ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯂꯩꯁꯤ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯉꯝꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯆꯪꯂꯛꯀꯅꯨ ꯏꯅꯤꯡꯊꯧꯁꯨ ꯊꯣꯛꯄꯤꯔꯣ ꯍꯪꯂꯛꯂꯒꯅꯨ ꯑꯉꯝꯕ ꯋꯥꯗꯣ ꯃꯃꯥꯃꯛꯇꯗꯒꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯐꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯉꯝꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯁꯤ ꯃꯊꯟꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯍꯜ ꯆꯥꯎꯊꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯝꯕꯅ ꯍꯥꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯆꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯍꯥꯠꯄꯗꯤ ꯉꯝꯒꯅꯤ ꯃꯃꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯃꯥꯅ ꯃꯤꯔꯥꯏꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯣ ꯂꯥꯛꯂꯤ ꯃꯈꯣꯏ ꯄꯨꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯁꯦꯝ ꯁꯥꯕ ꯂꯣꯏꯅꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯤꯗꯤ ꯅꯨꯃꯤꯠꯇꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯉꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯂꯩꯁꯤꯗꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯄꯣꯛꯄ ꯏꯆꯥꯕꯨ ꯂꯨꯍꯣꯡꯕ ꯉꯝꯕ ꯑꯩ ꯄꯥꯞ ꯑꯃꯗꯤ ꯄꯨꯔꯒꯅꯤ ꯏꯃꯥꯒꯤ ꯑꯉꯝꯕ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯐꯥꯎꯕ ꯀꯧꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯉꯁꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯈꯥꯏꯅꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯤꯀꯣ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯃꯤ ꯁꯣꯝꯗ ꯂꯥꯟ ꯑꯗꯨ ꯑꯉꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯝꯂꯕꯗ ꯃꯈꯣꯏ ꯄꯨꯝꯕ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯣꯛꯅ ꯃꯊꯟꯗ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯏꯃꯥꯗ ꯂꯤꯊꯣꯛꯂꯒꯦ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯔꯨꯔꯒꯦ ꯑꯩꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯅꯆꯥ ꯑꯩꯅ ꯐꯣꯡꯗꯣꯛꯂꯒꯦ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯉꯥꯏꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯣꯡꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯑꯉꯝꯕ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯁꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯣꯔ ꯑꯗꯨ ꯍꯣꯟꯈꯤꯗ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯅꯆꯥ ꯏꯃꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯦ ꯀꯅꯥꯗ ꯑꯩꯅ ꯂꯤꯔꯨꯒꯅꯤ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯍꯥꯛꯇꯕꯨ ꯎꯖꯅꯤꯡꯕꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗꯅ ꯆꯠꯂꯤꯕꯅꯣ ꯁꯦ ꯏꯃꯥ ꯃꯤꯠꯇꯣ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯏꯃꯥ ꯑꯉꯝꯕꯁꯨ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯥꯎꯊꯣꯏꯕꯨꯁꯨ ꯍꯥꯠꯈꯤꯕ ꯄꯨꯝꯕꯒꯤ ꯄꯥꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯅꯨꯡꯁꯤꯔꯕꯤ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯁꯨ ꯂꯧꯕꯤꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯈꯟꯖꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯊꯟꯇ ꯁꯤꯖꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ
ꯑꯊꯣꯏꯕꯁꯨ ꯑꯉꯝꯕꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯗꯕ ꯉꯝꯈꯤꯗꯦ꯫ ꯑꯉꯝꯕ, ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯖꯗꯨꯅꯇ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯂꯩꯁꯤ, ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯉꯝꯕ꯫